Kwakatel Lekitrabo Eke Nonganba meesi matangda lingak asina National Investigation Agency NIA da meesi matangda thigathangani sinaragani haina thajaba piraga matangda houjik faoba thabak amatta agency sigi maikhaidagi laukhalaktababu yaningdaba phongdoktuna JEC against the brutal killing of akoizam Nonganba maitaina akanba khongjang changsillakadouri haide wafamasi ngasi Manipur Press Club da pangthokhiba paumising unaba amada poirei leimarol mairapaibi apunbagi President Longjam Memchobina phongdokhibane ngasigi paugi mifam aduda saruk yakiba tongan ba imalup taruk ki luchingpising meesi isigi matangda semkiba JEC amada imong manungna talib demand sing haibadi meesi isigi matangda achum aran athuba matamda puthoraktrabadi akanba khongjang sing changsillakadouri loinana Manipur lengaktasu aiba cherol pisilakadouri haina poirei leimarol mairapaibi apunbagi President Longjam Memchobina makataki April tang ngada sora son gare ba sora son gar matung da ngasi bauga koi sarkar na kano cha amatta habi raktre ba koi ine se ayam da sinare ai bagi wahi che imama ya amadi mu manung che sida habi raktre aduna koina ngasi si penda badagi koina amuk ngasi si chasin me da gi mamang da koi se amadi koi ima taruna koi amuhana khongjang che NIA da sindadragadi akoi amu ihau ama changnana ba sem sare loinana amu chief minister da akoi memorandum ba pisana ba bichu sem sare hai ba wapam se na mapam da thamjage